Khorjei digital wall Mapu Khorjei Mapu channel da taram nukchuri ngasi February tang 3 nomaijing numit Wakching ni ko mangani kunturuk ni ekadasi ko akhoi Manipur gi meite calendar haigadra ada akhoi gi hainabi matungina Wakching gi nong khoi Wakching gi nonglik Wakching gi ulen kai tar khoi gi inamda loisalakpa adu su Wakching gi nong sina lakpa de ting chalai ka saba horamasu masi ga mari lenena khoi gi yam thamoi kairaba miyo amana mai gi thamoi si kyamu yamna kai ge se khoi gi sahi amada leiriba tha trying to sida palaga saithaba sering amakak kairaba thamoi hanai pathok chege taminasi haki sering kairaba thamoi Wakching gi nonglik nasu ingtha halaroi chakli bai gi thamoi gi maicha kasi Fairen thagi angawba lechilgum panthung pham leitana leilasanu ningba kairaba thamoi asi Lamta thagi thabal makholna amuk ke hena wahalani thimjin mangamdraba thamoi asi Sajibu chiraubagi harauk tayambana purakhidra mamon mino Kalen gi nungsan amuk ke hena sahalani ingthau yadraba wakhal asi Inga gi nonglakta tin krisanu loiba naidraba aigi mitlu gi pirang Ingen gi kang gi khechri charasu arambadi koklaroi Thawan thagi ningthiraba tiana purakpa ngamkhidra ningthiraba wakhal Langban thana lakpada kachari mitlu pirang loksin biu latnaba leitana Mera thagi sanari manamna ningsing hali nangbu tattana Hiyangei gi ningol chakobana lakpada hanjin awabo hillari Poinu lobuk uraga thenjin bangamdri machet tana kairaba thamoi asi machet tana kairaba thamoi asi Mapu thagatchari. Thank you very much.